ꯄꯥꯔꯤ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯏꯔꯤꯛ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯔꯤꯛ, ꯀꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯄꯥꯔꯤ ꯃꯃꯤꯠꯇꯨꯗꯤ ꯏꯃꯨꯛ ꯉꯥꯡꯅ ꯌꯦꯡꯉꯤ ꯏꯔꯤꯛꯇ꯫ ꯏꯔꯤꯛꯇꯤ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯄꯥꯔꯤꯗ꯫ ꯄꯥꯔꯤ ꯏꯔꯤꯛꯇ ꯇꯞꯅ ꯊꯦꯡꯂꯛꯏ꯫ ꯑꯗꯨ ꯐꯥꯎꯕ ꯏꯔꯤꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯗꯦ꯫ ꯏꯔꯤꯛ, ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯣꯏ, ꯅꯨꯡꯁꯤ꯫ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ꯫ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛꯀꯤ ꯃꯈꯧꯔꯤꯗꯨ ꯈꯪꯄꯥꯏ ꯄꯥꯏꯔꯒ ꯃꯦꯠꯂꯤ꯫ ꯏꯔꯤꯛ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯈꯣꯡꯗꯨ ꯀꯥꯎꯔꯒ ꯂꯩ꯫ ꯄꯥꯔꯤ ꯃꯆꯤꯟꯗ, ꯑꯩꯒꯤ ꯃꯔꯝ ꯈꯪꯕ ꯃꯤ ꯑꯃꯗ ꯑꯩꯅ ꯍꯤꯡꯅ ꯊꯝꯂꯣꯏ꯫ ꯅꯪꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯅꯦ, ꯅꯪꯁꯨ ꯍꯤꯡꯅ ꯊꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯅ ꯏꯔꯤꯛꯀꯤ ꯃꯈꯧꯔꯤꯗꯨ ꯀꯟꯅ ꯃꯦꯠꯁꯤꯜꯂꯤ꯫ ꯏꯔꯤꯛ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯛꯏ꯫ ꯄꯥꯔꯤ ꯏꯔꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯃꯥ ꯄꯥꯈꯠꯅ ꯏꯔꯤꯛꯄꯨ ꯀꯧꯏ꯫ ꯏꯔꯤꯛ, ꯏꯔꯤꯛ! ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯄꯥꯔꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ꯫ ꯏꯔꯤꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯄꯥꯔꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯞꯄꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ ꯂꯥꯎꯔꯒ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦ! ꯂꯤꯡꯖꯦꯜ, ꯅꯪ ꯂꯥꯛꯑꯣ! ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦ! ꯄꯥꯔꯤ ꯏꯔꯤꯛꯄꯨꯗꯤ ꯊꯥꯗꯣꯛꯇꯦ, ꯀꯣꯟꯁꯤꯜꯂꯒ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯔꯥꯙꯥꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯦꯝꯃ, ꯏꯔꯤꯛ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯨꯃꯥꯔꯅ, ꯍꯩ ꯃꯃꯥ, ꯗꯣꯛꯇꯔꯗ ꯄꯨꯁꯤ꯫ ꯔꯥꯙꯥꯅ ꯃꯤꯍꯨꯟ ꯌꯦꯡꯕꯗ ꯃꯤꯍꯨꯟ ꯐꯥꯎꯕꯗꯤ ꯂꯩꯔꯤ ꯈꯔ ꯈꯔ꯫ ꯄꯥꯔꯤꯁꯨ ꯌꯥꯎꯅ ꯏꯔꯤꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯏ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯏꯔꯤꯛꯄꯨ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯁꯤꯟꯈꯤ꯫ ꯔꯥꯙꯥ ꯃꯆꯥꯅꯨꯄꯥꯗ ꯍꯪꯉꯤ꯫ ꯄꯥꯔꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯀꯨꯃꯥꯔꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯤꯗꯥꯛ ꯂꯩꯔꯤ꯫ ꯔꯥꯙꯥꯅ, ꯏꯕꯨꯡꯉꯣ, ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯅꯪꯕꯣ? ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ, ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯄꯥꯔꯤ ꯃꯀꯣꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ, ꯑꯩ ꯈꯪꯗꯦ, ꯑꯩ ꯈꯪꯗꯤꯌꯦ꯫ ꯔꯥꯙꯥ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤ, ꯑꯗꯨꯒ ꯊꯦꯝꯕꯤ꯫ ꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯏꯔꯤꯛ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯄꯥꯔꯤ ꯃꯃꯥꯗ, ꯏꯃꯥ, ꯑꯩ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯤꯌꯦ, ꯑꯩ ꯉꯥꯎꯔꯦ ꯏꯃꯥ꯫ ꯏꯕꯨꯡꯉꯣ, ꯁꯦ, ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦꯕ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯂꯨꯕꯗ ꯃꯥꯗꯤ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯀꯔꯤ? ꯄꯥꯔꯤ ꯀꯞꯄꯛꯏ ꯑꯉꯥꯎꯕꯗꯧꯅ, ꯃꯀꯣꯛꯇꯨ ꯉꯥꯎꯔꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯔꯥꯙꯥꯗ ꯋꯥꯟꯊꯔꯛꯏ꯫ ꯔꯥꯙꯥꯁꯨ ꯄꯥꯈꯠꯅ ꯀꯨꯃꯥꯔꯕꯨ ꯀꯧꯔꯛꯏ꯫ ꯄꯥꯔꯤꯁꯨ ꯈꯨꯗꯛꯇ ꯗꯣꯛꯇꯔꯁꯤꯡꯅ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯟꯈꯤ꯫ ꯂꯤꯡꯖꯦꯜ ꯇꯨꯃꯤꯟꯅ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏꯕꯛꯇ ꯍꯨꯃꯥꯡ ꯃꯔꯤꯛ ꯈꯔꯁꯨ ꯇꯥꯔꯤ꯫ ꯉꯁꯤꯗꯤ ꯂꯤꯡꯖꯦꯜꯒꯤ ꯃꯤꯠꯅ ꯑꯣꯏꯔꯤꯗ꯭ꯔꯥ, ꯃꯁꯥꯒꯤ ꯐꯖꯕꯅ ꯑꯣꯏꯒꯗ꯭ꯔꯥ? ꯄꯨꯟꯁꯤꯕ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯁꯕꯥꯟ ꯃꯨꯔꯇꯤ, ꯀꯨꯆꯨꯅ ꯀꯨꯂꯩ ꯀꯨꯆꯨꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ, ꯆꯥꯡꯗꯝꯅꯐꯝ ꯂꯩꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ꯫ ꯂꯤꯡꯖꯦꯜ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯣꯟꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯌꯦꯡꯉꯤ, ꯇꯨꯡꯂꯣꯝꯗꯒꯤ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯄꯨꯟꯁꯤꯕ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯏꯀꯥꯏꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯄꯨꯟꯁꯤꯕꯅ, ꯕꯕꯥ, ꯏꯕꯨꯡꯉꯣ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯁꯤ꯫ ꯄꯨꯟꯁꯤꯕ ꯍꯔꯥꯎꯅ, ꯍꯣꯏ ꯕꯕꯥ꯫ ꯊꯣꯏꯕ, ꯀꯨꯟꯖꯣꯗ ꯑꯩ ꯍꯥꯏꯔꯨꯔꯒꯦꯀꯣ꯫ ꯂꯤꯡꯖꯦꯜꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗ꯭ꯔꯤꯌꯦ, ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ꯫ ꯂꯣꯏꯁꯜꯂꯣ, ꯂꯣꯏꯁꯜꯂꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯄꯨꯟꯁꯤꯕ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯕꯗꯨ ꯍꯌꯦꯡ ꯆꯠꯄꯗ ꯂꯤꯡꯖꯦꯜꯁꯨ ꯌꯥꯎꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯩ꯫ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯅ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯁꯣꯔ ꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯦ, ꯑꯩꯒꯤ ꯋꯥꯕꯨ ꯇꯥꯕꯤꯔꯦ꯫ ꯂꯤꯡꯖꯦꯜ, ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯗꯗꯤ ꯇꯠꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ, ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯕꯤꯌꯨꯀꯣ ꯅꯪꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯡꯖꯦꯜ ꯑꯆꯤꯛꯄ ꯃꯐꯝꯗ ꯐꯝꯃꯤ꯫ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯛꯏ꯫ ꯂꯤꯡꯖꯦꯜꯅ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯂꯥꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯌꯦꯡ ꯆꯠꯂꯅꯤ? ꯍꯣꯏ꯫ ꯂꯤꯡꯖꯦꯜ ꯇꯞꯅ ꯄꯨꯟꯁꯤꯕꯗꯗꯤ ꯌꯦꯡꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯥꯗ ꯆꯠꯈ꯭ꯔꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯎꯀꯣ꯫
wari sase. Nangna sida sum leiramaga chakibase ai nugairoi. Kaigino khangde chalhading diye. Nang su chaladoide. Lingjel punsibada yenglai noglaga. Ai lakningdreda. Sida sum leidingi. Sidadi ingna chingna ai leiba phangi. Lingjel ai nagoda wabadi haidingi. Lingjel khangi punsibada hairakadawriba wadu adubu magi mafamda chinbal yawna hairaktrigai na thairaga atopa wa amaromda hairai. Nenedi punsibal Lingjel da yengi masu angangda angang natrabani aduna khangi masu Lingjel na wa thaidokpagi maram. Imadi nangyam uningi hairaga leirabane. Nushibane nenedo uningi aisu. Hayeng uraniye. Punsiba momo noklaga Lingjel da yengi. Lingjel handa yenglakte tumin lay wa amata ngangde tumin wa machet amata ngangdana hagulaga chatkitawi. Punsiba lepaga lay. Thengi tumo hayeng na yumchanaba. Asi khaktama hairablaga chatki. Punsiba Lingjel na chatkibagi baikaidu yenglaga lay. Karamba numit, karamba matam, karamba matangda nafamda phongtokpa ngamgani. Nangna karamba matamda pibidoino. Aigi thamoi nungi wabu haijabagi matam. Tabigadaba matamdo yauraktriba male. Khangi aisu. Nangna iba nungsi haiba. Punkre thamoidi. Sakhangdaba kadabagi nungsi thawrina. Hanglari thamoidadi tatana. Thamoisina nungsiribase kadabudo haina. Wakal da khale nangi nungsi wakal. Pakatjai manglan oikigadra. Mipaiba phawdaba nate. Mamangda nungsiba bagi mafamda maithikiba adugumna maithigadra haina pakatjai. Phongdoklakhido ifamda nungsi haina. Ifamda nungsiba isa khangba ngamkhiroi. Leiramkigadra asengma nungsiba. Oirigadra ifamda asengma nungsiba haibado nahakna. Ngamdre. Ai kanabusu thajaba ngamdre. Ngamlaroi. Ai ngamlaroi. Ai thajau haiba ngamlaroi. Ai di maithiba yaroi. Ai di maithidre. Ai gi ira karino. Laman khumgani khana. Thamoi asina wasakrabane. Khumdana sutokloi. Lingjel chair amada phamlaga lei. Machinda tapna. Wasak ngakpaga. Ai gi nungsibabu mafamda phongdoke. Wasak ngakpa ngamdraba. Nang aibu warogano. Ai punsi chupa yum pankhraroi. Nangi nungsibaso ifamda piu hairakino. Ahingduma Lingjel tumthaba yadana tumina famlaga lei. Karamba matamdabu haukhriba ahingno khanghaude Lingjel so ahing chupa tumudabagi nongalamdaida haife tumtharubani. Joina tariba samlang adu ningthibi maithongda joina tari. Tapna kanagumba amana samlang singdu makhutna narumda yepsanbi. Lingjel khangbai kaiboy fuk haugatlaga nupa aduda khupakna thaki. Tanaurabi khusana khanghaudana maithongda akanba saphuna tharakpada momo noktuna yenglaga lepi punsiba. Lingjel punsibada wahang amaga loinana yengi. Karigino nangna sida changaiba. Kaigino punsiba nokmi Lingjel da yenglaga wadi ngangda khudangi gari da yenglaga tubida lei. Lingjel su punsiba da munna yenglambadagi magi phonu lauraga yengi. Pung kaya tarage haina. Pung 8:45 chatlamle. Lingjel tapna wangang lai. Chalaroidra. Loisalo. Kai nang shune. Lingjel wa makha tarudre karimata hairamdana kadagi mapanda thoki. Punsiba momo noktuna. Kashu kaide. Tanaurabi nangi kusana sauna aingonda khupakna tharabaso momo noktuna yengjage nangi maithongdo. Nungsiye nangse amna nungsiye. Asomna makhoi punna Manipurda halakminare. Lingjel na mayum yorakpada oiramliba mataududa angakpa phawi. Mema harauna machanupibu nungsina yenglaga mathada konsinbi kaplaga. Imane ichabu masak khangludre. Lingjel tumina lei wa machet amata ngangde leima Lingjel laklei haibada harauna chelai.
ꯂꯤꯡꯖꯦꯜꯅ ꯈꯪꯗꯕ ꯋꯥꯔꯤ ꯃꯃꯥ ꯃꯦꯃ ꯑꯃꯗꯤ ꯀꯨꯟꯖꯣꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯃꯃꯥ ꯃꯦꯃꯗ ꯌꯦꯡꯂꯒ "ꯏꯃꯥ!" ꯃꯦꯃ ꯀꯞꯂꯒ "ꯕꯦꯝ!" ꯂꯩꯃ ꯇꯨꯃꯤꯟ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯂꯤꯡꯖꯦꯜ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯅꯦꯅꯦ!" ꯂꯩꯃ ꯂꯤꯡꯖꯦꯜꯅ ꯅꯦꯅꯦ ꯀꯧꯕ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯒꯤ ꯃꯔꯝ ꯂꯤꯡꯖꯦꯜ ꯈꯪꯉꯤ꯫ ꯂꯩꯃꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯒ "ꯏꯃꯥ! ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯥꯅꯦ꯫ ꯀꯩꯒꯤꯅꯣ ꯀꯞꯄꯤꯕ? ꯅꯦꯅꯦ ꯅꯠꯇꯤꯌꯦ, ꯏꯃꯥꯅꯦ, ꯑꯩꯒꯤ ꯏꯃꯥꯅꯦ꯫ ꯕꯦꯝꯃ, ꯑꯩ ꯏꯃꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯃꯔꯝꯗ ꯁꯥꯟꯅꯖꯒꯦ ꯏꯅꯤꯡꯇꯝꯅ." ꯂꯩꯃ ꯑꯃꯗꯤ ꯃꯦꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯂꯩ꯫ ꯂꯤꯡꯖꯦꯜ ꯍꯔꯥꯎꯅ "ꯏꯆꯦꯗꯤ ꯃꯥ ꯀꯥꯏꯗ ꯂꯩꯒꯦ?" ꯃꯦꯃ ꯏꯔꯤꯛ ꯄꯜꯂꯛꯄꯗ ꯀꯞꯂꯛꯏ꯫ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯒ "ꯃꯦꯃ, ꯑꯩꯒꯤ ꯏꯆꯥ ꯏꯔꯤꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯃꯦꯃ ꯈꯨꯝꯗꯦ, ꯀꯞꯂꯒ ꯂꯩ꯫ ꯂꯩꯃꯅ ꯍꯧꯖꯤꯛ ꯏꯔꯤꯛꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯇꯨꯃꯤꯟ ꯂꯩ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯂꯩ꯫ ꯊꯃꯣꯏꯗꯅ ꯂꯤꯡꯖꯦꯜꯕꯨ ꯁꯤꯡꯉꯒ ꯂꯩ꯫ ꯑꯇꯩ ꯀꯅꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯕꯅꯗꯤ ꯈꯪꯉꯤ ꯂꯤꯡꯖꯦꯜꯒꯤ ꯋꯥꯈꯜꯂꯣꯟ꯫ ꯃꯈꯣꯏ ꯄꯨꯂꯞ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯔꯥꯙꯥꯅ "ꯏꯅꯝꯃ." ꯃꯦꯃꯅ "ꯏꯔꯤꯛ." "ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ, ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ." "ꯄꯥꯔꯤ." ꯔꯥꯙꯥꯅ "ꯄꯥꯔꯤ, ꯄꯥꯔꯤ." ꯃꯦꯃꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯔꯥꯙꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯑꯗꯨꯝ ꯂꯩ꯫ ꯂꯩꯃ ꯆꯪꯁꯤꯟꯗꯨꯅ "ꯏꯆꯦ, ꯄꯥꯔꯤ ꯀꯩꯗꯧꯔꯒꯦ?" "ꯑꯩ ꯈꯪꯗꯦ, ꯑꯩ ꯈꯪꯗꯦ." ꯔꯥꯙꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯂꯤꯡꯖꯦꯜ ꯄꯥꯔꯤꯒꯤ ꯃꯔꯝ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯨꯔꯕꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ꯫ "ꯂꯤꯡꯖꯦꯜ." ꯂꯤꯡꯖꯦꯜ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯆꯠꯇꯕꯤꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯄꯥꯔꯤꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯏ꯫ "ꯄꯥꯔꯤꯒꯤ ꯃꯤ ꯑꯝꯇ ꯂꯥꯛꯄꯤꯌꯨꯕ ꯁꯣꯝꯗ." ꯔꯥꯙꯥꯅ "ꯃꯣꯏ ꯕꯕꯥ." ꯀꯨꯃꯥꯔ ꯏꯔꯤꯛꯀꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈꯤꯕꯒꯤ ꯂꯩꯇꯕ ꯇꯥꯟꯖꯥꯅꯤ꯫ ꯊꯣꯏꯕꯅ "ꯏꯇꯩꯃ, ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯌꯥꯅꯤ?" "ꯍꯣꯏ ꯍꯣꯏ." ꯂꯤꯡꯖꯦꯜ ꯊꯣꯏꯕꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨ ꯌꯦꯡꯉꯤ꯫ ꯆꯤꯟꯕꯥꯜ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯏ꯫ "ꯄꯥꯔꯤꯁꯦ ꯍꯥꯟꯅ ꯀꯣꯛꯀꯤ ꯗꯣꯛꯇꯔꯗꯒ ꯑꯃꯇ ꯌꯦꯡꯕꯤꯗꯕ꯭ꯔꯥ?" ꯊꯣꯏꯕꯅ "ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯄꯥꯔꯤꯁꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛꯅꯤ." ꯊꯣꯏꯕ ꯉꯛꯅ "ꯀꯔꯤ?" "ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃꯗꯅꯦ ꯂꯩꯔꯤꯁꯦ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ, ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕ, ꯒ꯭ꯌꯥꯟ ꯃꯥꯡꯕ, ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ." ꯊꯣꯏꯕꯒ ꯗꯣꯛꯇꯔ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯤꯡꯖꯦꯜ ꯗꯣꯛꯇꯔ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯊꯥꯖꯔꯝꯗꯦ ꯄꯥꯔꯤꯕꯨ ꯃꯥꯅ꯫ ꯔꯥꯙꯥ ꯂꯤꯡꯖꯦꯜꯕꯨ ꯎꯕꯗ ꯍꯥꯏꯐꯦꯠꯇꯤ ꯈꯧꯇꯛ ꯆꯥꯏ꯫ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯡꯖꯦꯜ ꯌꯨꯝꯒꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ 2-3ꯅ ꯂꯤꯡꯖꯦꯜꯕꯨ ꯎꯕꯗ ꯅꯣꯛꯅꯔꯛꯏ꯫ "ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯅꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯗꯣꯏꯅꯣ?" ꯑꯗꯨꯅꯦ, ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯉꯥꯎꯁꯤꯟꯅꯕꯁꯨ ꯀꯌꯥ ꯑꯃꯅꯤ." "ꯍꯥꯏ, ꯃꯤ ꯅꯣꯛꯅꯔꯨꯅꯨ ꯑꯃꯨꯛ, ꯅꯆꯥꯅꯁꯨꯗ ꯆꯨꯔꯨꯡꯒꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯟ ꯁꯤꯖꯤꯜꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯏꯀꯥꯏꯅ ꯃꯪꯂꯒ ꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯏ꯫ "ꯂꯤꯡꯖꯦꯜ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯂꯛꯄꯗ ꯏꯁꯤꯡꯗꯨ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯇꯨꯃꯤꯟ ꯂꯩ꯫ "ꯉꯥꯎꯔꯕꯣ ꯅꯪꯕꯣ?" "ꯉꯥꯎꯔꯦ, ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ." "ꯂꯤꯡꯖꯦꯜ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯂꯤꯡꯖꯦꯜ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯟꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯃꯦꯃꯅ "ꯕꯦꯝ, ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ." ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯔꯩ ꯑꯔꯩꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯪꯈꯥꯏꯔꯛꯏ꯫ ꯃꯈꯨꯠꯇꯨꯁꯨ ꯂꯦꯟꯊꯠꯂꯤ꯫ ꯂꯤꯡꯖꯦꯜ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯒ "ꯈꯨꯝꯒꯅꯤ, ꯑꯩ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ."
ꯑꯩꯕꯨ ꯏꯀꯥꯏ ꯐꯤꯔꯧ ꯈꯨꯝꯃꯟꯈꯤꯕ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨ ꯃꯈꯨꯠꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯔꯤ ꯃꯤꯡ ꯑꯃꯈꯛ ꯔꯥꯙꯥ꯫ ꯂꯤꯡꯖꯦꯜ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯏꯁꯤꯡꯗꯨ ꯇꯩꯁꯤꯜꯂꯤ꯫ ꯂꯤꯡꯖꯦꯜ ꯑꯃꯨꯛ ꯃꯃꯥꯏꯗ ꯏꯁꯤꯡꯗꯨ ꯇꯩꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯕꯕꯨ ꯁꯥꯟꯅꯄꯣꯠꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯌꯦ꯫ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯤꯌꯦ꯫ ꯃꯦꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇꯒꯤ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯁꯣꯛꯂꯤꯕ ꯑꯗꯨ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯀꯤꯁꯤꯟꯕꯤ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ? ꯂꯤꯡꯖꯦꯜꯁꯦ ꯍꯥꯏꯅ ꯑꯣ ꯈꯪꯉꯦ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯗꯣ ꯂꯣꯏꯅ ꯈꯪꯉꯦ꯫ ꯃꯗꯣ ꯃꯇꯝ ꯈꯔ ꯂꯩꯈꯣ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯀꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯂꯩꯅꯗ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯀꯗꯣꯏꯗꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯤꯡꯖꯦꯜ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯋꯥꯁꯛꯄ? ꯍꯣꯏꯅꯦ꯫ ꯄꯨꯟꯁꯤꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ, ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ, ꯃꯌꯥꯔꯥ ꯃꯌꯥꯔꯥ ꯁꯛꯂꯣꯟ ꯄꯨꯕꯤꯕ ꯌꯥꯔꯥ꯫ ꯍꯦꯟꯕ ꯍꯥꯏꯔꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯆꯠꯂꯤ ꯌꯨ ꯀꯥꯎꯔꯒ ꯍꯦꯟꯕꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ? ꯑꯦ ꯅꯨꯄꯤꯅꯤꯅꯦ꯫ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯍꯦ ꯅꯨꯄꯤ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯕꯨ ꯚꯨꯠꯂꯣ ꯅꯠꯇ꯭ꯔꯒ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯣ? ꯑꯩꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯍꯦꯟꯕ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ? ꯍꯦꯟꯕ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯊꯥꯡ ꯑꯃꯅ ꯊꯤꯜꯂꯛꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯈꯤ ꯅꯨꯃꯤꯠꯇꯨꯅ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯜꯂꯣ? ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯑꯩ ꯂꯥꯛꯀꯦ꯫ ꯍꯣꯏ ꯊꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤꯕꯒ ꯍꯔꯥꯎꯅ ꯄꯨꯟꯁꯤꯕ ꯅꯣꯛꯆꯩ꯫ ꯆꯤꯡꯂꯦꯝꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯏꯆꯝ ꯆꯝꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯇꯨꯅ ꯆꯨꯅꯤ ꯑꯃ ꯌꯥꯜꯂꯒ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯊꯥꯗꯣꯛꯂꯒ ꯆꯝꯅ ꯀꯦꯔꯒ ꯂꯥꯛꯏ ꯃꯇꯣꯝꯇ ꯂꯤꯡꯖꯦꯜ꯫ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯗꯗꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯂꯥꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯑꯩ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦꯕ? ꯍꯣꯏ ꯍꯥꯏꯌꯣ꯫ ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯑꯩꯅꯁꯨ ꯗꯗꯥꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯗꯗꯥ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤꯅꯦ꯫ ꯑꯩ ꯑꯃꯅ ꯗꯗꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯆꯪꯒꯅꯤꯌꯦ꯫ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯗꯗꯥꯅ ꯇꯥꯕꯤꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯗꯗꯥ꯫ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ꯫ ꯃꯤꯒꯤ ꯋꯥ ꯇꯥꯒꯅꯨ ꯂꯤꯡꯖꯦꯜ꯫ ꯗꯗꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜ ꯀꯞꯂꯒ ꯆꯦꯟꯈꯤ꯫ ꯄꯨꯟꯁꯤꯕ ꯍꯔꯥꯎꯅ ꯑꯁꯥ ꯀꯌꯥ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯥꯏꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯂꯩꯔꯤꯕ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯂꯩꯔꯤꯕ ꯑꯗꯨ ꯀꯅꯥꯕꯨꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯡꯖꯦꯜꯒꯤ ꯋꯥꯍꯩꯇꯕꯨ ꯇꯥꯔꯒ ꯂꯩ꯫ ꯀꯟꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯂꯤꯡꯖꯦꯜ! ꯏꯄꯣꯝ ꯅꯥꯏꯅ ꯁꯣꯟꯊꯥꯡꯅꯅ ꯂꯤꯡꯖꯦꯜꯇꯒꯤ ꯃꯤꯡꯂꯦꯟꯇꯕꯨ ꯇꯥꯔꯔꯦ꯫